Patriotic Writers Forum PAWF Manipur amadi Manipuri Women Literary and Cultural Organization MWLCO Assam Hojai Anina Thambal Rising Club and Library Hojai Gobindapurga Khutsamnaraga Club Asigi Lampakta Marifutaruk Suba Nupilal Ningsing Thoram Pangthokre Thambal Rising Club and Library Club ta Kinba Nupilal Gimitamda Miyam na haikat lekatamduna Pangthokiba Thoramaduda Sobita Mongzamna Manipuri Kunaida Nupilal Highway Hiramda Wangangki Thauramgi Manung Chana Hojai social activist Yumnam Renuka Amadi Karam Ningo Seram Ongbi JNT Anigi Mapamda Kunai Thogaloi Mana Sama Sebika Award Inglisingani Kunmanga Lantoktuna Ikai Kumnabasu Utki Ngasigi Thauram aduga mari lengna Marifutaruk Suba Nupilal Ningsing Thauramgi Akhanaba Ningsing Chefong Amadi Asem Subastinina editor oiba Malem Haina Mingthonba Souvenir Amasu Fongki Ngasigi Thauram adugi nunggi warol piraduna PAWF Manipurgi Secretary Rakesh Naurem Hai Mezer Community Oriba Mitei gi Haurakpham Manipur asi Mangkhrabadi Assam, Tripura, Myanmar, Bangladesh amadi atei malemgi mafam kayada khundariba Mitei sing asi masagi Haurakpham leitaba phurup amagum leihaugadoribani maram aduna Mitei na mapung oiba thodang nauraga Manipur kannanaba hotnaba yamnamak tangai fadi haina mahakna phongdoki